Kamjong district ki Hongbei khulda ngarang Mars ki tang kun gani pan ki numidang pung mapan makai tabadu waida NSCN amadi Eastern flank faction ga numai kap na bada mioi mari laikhidraba mioi sing adu Eastern flank group kini ari laikhidraba mioi sing adu captain Sosip Pen Marau village tagi amasum sergeant Zairai Halang village tagi ni Eastern Nagaland gi capital Habalai Hamadi Mapau Kuldagi Captain Thang Sumini Eastern flank asi Indo-Myanmar border da leiba kangbu ni hari makataba update miyam pununga minasi Haujik lairiba phiba masida Manipur da census pangthokpa matam sati Zomi student federation Haujik Manipur da oiriba phiba masida mikok thibagi thabak sathanaba thawrang tawribasi matam sadi amadi phiba masida niyam sumna census ki thabak thawram sing pangthokpa haibasi su oithokti haina Zomi student federation ZSEF na lenga ke puni singsilaki Zomi student federation thadorakpa chirolamada Manipur haujik oiriba phiba masida census 2027 ga mari lainana yumkok thibigi thaba si sahi sigi September amadi gi September 13 phawgi manungna pangthoknaba Manipur lenga na matam lepkhiba silebak thibani kumja English singa niga kungo humdoi gi me ahum degi Manipur da tholakhiba ethnic violence asina maram oiduna ngasisu miyoi lising kaya tuan relief camp sing sang japam lauduna masa masa gi mayumda hanjinba ngamdana lairibani miyoi lising kya mayum me kai laitana relief camp sing da lairiba matam sida missing thibigi thabak niyam sumna pangthokpa haibasi oithokroi kariguma nampuda mikok thibigi thabak sathaki patarabadi lamda masigi demography da sauna akaiba lakpada natana laingak na miyam gi sukot thorang singsu niyam sumna pekhatpa ngamloi hena su ZSEF na phungdurakli Mauksagi ing tapa phibam da hanjilaktana amadi IDP sing masa gi mayum da hanjindana mikok thibigi thabak sing niyam sumna pangthokpa ngamloi amadi asigoma phibam da puthokpa mikok thibigi data du asum oiroi mikok thibigi thabak sumna gi statistics exercise amanati masigi report matung ina sakot thorang gi thabak punama lakhot ka dawribani maramasina census ki thaba sida accuracy fairness amadi institutionally credit oiba mathok tai hainasu ZSEF na phungdurakli asiguma phibam leibuna lenga na munna khanthabiraga mikok thibigi thaba si Manipur goina mausagi phibam da hanjilaklaba matungda pangthokpiyu ama sainasu mari lenaba authority singi pungning singsilakli Malem thongam gi peace rally lenga na makhata na athingba piraklabadi kokijau gi miyoi sing Imphal da lakpada lambi da thatuna halanbagi thabak satharagani Manipur gi tuwa district sing le satkadaba malem thongam gi cycling for Manipur peace rally asibu Manipur lenga na makhata na athingba piraklabadi kokijau furu ki miyoi sing Imphal da laktuna layengba madi airport tamna lakpagi lambi sing da thatuna halan khibagi drive sathagani amadi Manipur gi minister na apunbagi wakhalon da hingminasi haikiba leibana peace rally asi satnaba honarapada minister na lamthabi gidabani haina social activist malem thongam na phungdurakli Kwa kaithil gi tidim ground gi mapam amada pangthok paw gi mipam amada malem thongam na hai tha asigi sasat taragani thoi gi hokiba ma ki peace rally gi manungsana Chusampur khongsat ma pu trong lawbida security force na thingmadagi sangmangam dra lerakibani adubo security force ka yanakibagi matungina saisat kungani pan gi ayuk pung tara taba matamadu thadolaga halakpa haina yanakibani adubo security force na numidang athingmana laklaga ma pu lokhalaga yumda Thambirambagi thawng asi aning loinana mana saliba khongset asi Manipur hanagumna nungsi sanna lemina saibagi wakhalon santigi paujal pubo rally oibana district taraga tur maksat ki haibagi wakhalo laidi adu rally asi Manipur lenga athingba pirakpa tarabadi kokijau gi miyoi sing Imphal da ana lengi thabak thoram yauna airport lakpada lambi da thatuna halan khibagi drive sathapa horagani loinana magna saliba peace rally asi bu Manipur lenga na sokotpegi muhutta chief minister memorandum pisinba lakpada singjamai digi Hena sanghan kitaba asi lebak thibani maduna maram oiraga Manipur lenga asi one sided oiba lenga amani haina lawbaga loinana chief minister na Manipuri ama oibigi wakhalon da hingmina si haikiba leikibana makhata na peace rally satnaba honnarakpa matamda chief minister masamang rally asi lamthabi gadabani haiba wafam sing thamki Orisia gi nonusita ahum siri ahum sukli Orisia gi Mayurbanja amasung Puri district sitkiba akanba nonungsit amana ama atakya tuan kibaga loinana yamdrabada miyoi ahum sikri amasung atopa ahum na sokle haina police na phungdokri police officer lamana phungdokpigi matungina nahan numidang pung 13 tabada akhak arawa loinana sitkiba nonungsit aduna Mayurbanja gi district headquarters oriba
Barit para yon district sigi mafam punamak chauna sonki mana haiki no nungsit aduna miyo ani sikhibaga loinana atopa ohumna soki laikhidraba miyo sing adugi maming Ramdas Hansda amasum Nagen Murmu kawihan phongdoladuna mana haiki Hansa dana district sigi asana yoda area dagini amasum Murmuna kunta dagini asopa ohumda hauji Varipara district headquarters hospital la ying di hena mana phongdokli atopo optional aman haiki Puri district su na numidang nong nungsit atuki manungda yubi pambi ama tek tuna mahaki mathaga tasalakpadagi miyo amasiki laikhidraba miyo edugi maming Gaganat Behera kawi Puri gi PPV di police station gi manung sana laiba Alice Kundagini haina mana phongdoki official singduna ki nong nungsit aduda Puri district ki Kanas Delga amasum Satyapati singba area singda yum kaya muksu amada thokiari Litan Yanglen amasum Sepu Khulgi nongwai kablakri Urkhul district ki Litan PS na konba tuan mafam singda furup ani gi kulai paiba masil gi marak leptana khuthok narakpagi makha tarakpada ngara ayupung taraga minute tararam tarakpada Yanglen kuki kul manak tigi nongmai round tararom kap thorak padigi kunja sumi paina kre hari thado osida aso open yaw ki de dominamak ngarang numidang pung tare tagi ni pan phau gi marak tasu PS asina koliba chepu kuki khul lagi nomi maru taruk tare rong kap thorak padigi kunja sina amuhana mi paina ki nakal amarom na combined forces operations sing leptana sathari hari Houthi militants in Iran gi land yaukre Israel the missile kapsin duna landakri West Asia da sonariba lana sida Iran ga mapang oina satmingariba Yemen gi Houthi militants na ahan boina lana sida yaukshalapaga loina ahan boina Israel gi mathakta missile kapsin duna landakri nimik kunga mapani sujilaglaba lana sida Houthi militants na saruk yarakpa si Middle East parks na unkhanaba tholakpadagi oithokpa lairi hanisu agency gi pauna phongdokri US ki Secretary of State Marco Rubio na mamang United States na sayul ki manung na Iran gi mathakta military operations sing sathaba lepegi oithokpa lairi haina phongdokraba matungda Houthi militants na singnarakpa sing mapung phana maithiba pidriba phawba makhoi gi operations sing makhatan sathakani haina su phongdorakibane Ngarangi ahan bayukta Yemen da leiba Houthi militants singna Israel tamna misal kapsinduna landarakhi haina Israel lanmina phongdokpaga loinana Irai gi numidang dagi thangja phawba Iran amasum Hezbollah na Israel da paksna landarakhi badagi section thorang lokhat poina leiba adugi nuclear center manakta leiba Beersheba gi akoibada siren khongduna miyamo section thorang lokhona ba warning pikhiari Kumza Inglisingani Taraga Maridagi Hauduna Yemen Mapangal Kana Ladibo Houthi militant singbu Teharana Sogatuna Lakibani militant group Asina Sahi Karasi the left and Israel Missile Gilandazing Sataduna Lakibagaloina Red Sea Masum Arabian Peninsula the Powduna Saliba Zahasing the Su Ayet upon the Piduna Lakibani Kumza Inglisingani Kungo Hundo October Taret Hamas na Israel Gimatakta Landaba Hukibadegi Paktok Sakturokiba Gaza Gilana Su Houthi militants in the Hamas Gimatakta Pak Sono Mating Piduna Lakibani